Mizoram gi tongan mafam anidegi crore 16 gi drugs amadi methamphetamine tablet security force na Phagatpa Ngamlehairi. Mizoram gi Jamphai district ta lone yadaba potlam kaya lalon itikidamak puthok pushin tawre haiba akaknaba paw ama fangbadagi Assam Rifles amadi Mizoram gi police Apunbasecurity force na thi humagi thabak chathabada jonghau tharda leiba lande ruata masagi chehi kulhumdoi kauba miyoi amadagi CRORE4.23 rom Oigagadaba drugs GRAM605 Phagatpa Ngamlehairi. Tonganba operation amada Mizoram ga Myanmar ga lonabada leiba jonghau tharda Assam gi Karimganj district tagi Haris Udin masagi chahini fu kauba miyoi amadagi CRORE8 rom ki Oigadaba methamphetamine tablet Lising kuntraga chahum amadi sale oina lupa lakh 17.49 Phagatpa Ngamlehaina Assam Rifles ki official sing na fongdokre.